ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯀꯨꯝꯒꯤ ꯅꯣꯡ ꯍꯧꯖꯤꯛ ꯖꯨꯂꯥꯏꯒꯤ ꯇꯥꯡ 10 ꯌꯧꯔꯕ ꯐꯥꯎꯕ ꯄꯨꯡ ꯐꯥꯅ ꯆꯨꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯀꯨꯝꯒꯤ ꯅꯣꯡ ꯊꯦꯡꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯃꯤꯁꯤꯡ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯂꯧ ꯄꯥꯟꯕ ꯅꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯗꯥꯝꯗꯒꯤ ꯊꯥꯔꯛꯄ ꯊꯧꯕꯥꯜ ꯀꯦꯅꯦꯜꯒꯤ ꯏꯁꯤꯡꯅ ꯌꯥꯏꯔꯤꯄꯣꯛ, ꯄꯦꯆꯤ, ꯋꯥꯡꯈꯦꯝ, ꯆꯔꯥꯡꯄꯥꯠ, ꯐꯧꯗꯦꯜ, ꯎꯌꯥꯜ ꯋꯥꯡꯕꯜ ꯑꯃꯁꯨꯡ ꯊꯧꯕꯥꯜꯒꯤ ꯃꯐꯝ ꯈꯔꯗ ꯍꯧꯖꯤꯛ ꯂꯧ ꯄꯥꯟꯕ ꯍꯧꯅꯔꯤ꯫ ꯑꯗꯨꯒ ꯏꯊꯩ ꯂꯧꯈꯣꯡ ꯑꯃꯗꯤ ꯇꯨꯔꯦꯜ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 15ꯅꯤꯔꯣꯝ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯖꯨꯂꯥꯏ ꯊꯥ ꯃꯅꯨꯡꯗ ꯂꯧ ꯄꯥꯟꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯧꯒꯤ ꯆꯥꯊꯣꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯇꯥꯡ 1ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯖꯦꯁꯤꯂꯤ ꯂꯩꯁꯥꯡꯊꯦꯝꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯇꯔꯟ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯒ ꯈꯨꯠꯁꯝꯅꯔꯒ ꯅꯦꯁꯥ ꯒ꯭ꯔꯥꯎꯟ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗ 63 ꯁꯨꯕ ꯕꯟ ꯃꯍꯣꯠꯁꯕꯀꯤ ꯊꯧꯔꯝ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯐꯣꯔꯦꯁꯠ ꯂꯣꯡꯖꯝ ꯖꯣꯏꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖꯨꯂꯥꯏ 1ꯗꯒꯤ ꯍꯧꯔꯒ ꯖꯨꯂꯥꯏ 6 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯕꯟ ꯃꯍꯣꯠꯁꯕ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯐ ꯀꯟꯖꯔꯚꯦꯇꯔ ꯐꯣꯔꯦꯁꯠ ꯂꯣꯡꯖꯝ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏꯈꯤ, ꯎ ꯊꯥꯕꯗꯤ ꯌꯥꯝꯅ ꯊꯦꯡꯅꯔꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯊꯥꯔꯤꯕ ꯎꯁꯤꯡ ꯑꯗꯨ ꯍꯤꯡꯍꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, ꯎ ꯊꯥꯕꯒꯤ ꯄꯥꯂꯟꯁꯦ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯤꯁꯦ ꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯩ ꯎꯄꯥꯟꯁꯤꯡ ꯊꯥꯔꯒ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛ ꯍꯤꯡꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯣ? ꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ꯫ ꯑꯗꯨꯅ ꯕꯟ ꯃꯍꯣꯠꯁꯕ ꯍꯥꯏꯕꯁꯤꯒꯤ 1950 ꯉꯁꯤꯗꯒꯤ ꯆꯍꯤ 53ꯀꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯀꯦ.ꯑꯦꯟ. ꯃꯨꯟꯁꯤꯁꯤꯅ ꯃꯥꯁꯤꯅ ꯍꯧꯗꯣꯛꯑꯝꯕꯅꯤ꯫ ꯑꯗꯨ ꯃꯁꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯏꯗꯤ ꯂꯝꯂꯛꯇ ꯐꯪꯉꯤꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯒꯤ ꯄꯥꯝꯕꯤꯕꯨ ꯑꯣꯏꯕ ꯌꯥꯏ, ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤ ꯃꯨꯠꯁꯤꯜꯂꯛꯄ, ꯃꯁꯤ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯃꯨꯠꯁꯤꯜꯂꯛꯄ, ꯃꯁꯤꯁꯨ ꯑꯆꯧꯕ ꯑꯁꯨꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯎꯃꯪ ꯀꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯒꯤ ꯃꯍꯧꯁꯥꯒꯤ ꯈꯟ ꯀꯥꯏꯔꯦ, ꯁꯤꯅꯤ ꯑꯩꯈꯣꯏ ꯎꯃꯪ ꯀꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦꯕ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁꯁꯤ ꯀꯥꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯕ꯫ ꯑꯗꯒꯤ ꯉꯁꯤ ꯅꯣꯏꯅ ꯇꯥꯔꯝꯒꯅꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ, ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯁꯥꯕ ꯍꯦꯟꯒꯠꯂꯛꯑꯦ, ꯀ꯭ꯂꯥꯏꯃꯦꯠꯁꯤꯗ ꯑꯍꯣꯡꯕ ꯂꯩꯗꯅ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯏꯐꯦꯛ ꯀꯌꯥ ꯑꯃ ꯄꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯦ꯫ ꯁꯤꯒꯤ ꯌꯦꯡꯉꯨꯔꯒꯗꯤ ꯎꯄꯥꯟ ꯊꯥꯕ ꯑꯗꯒꯤ ꯎꯃꯪ ꯀꯟꯕꯁꯦ 1952ꯗ ꯂꯩꯔꯝꯕꯗꯨꯗꯒꯤ ꯁꯔꯨꯛ ꯆꯅꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯈ꯭ꯔꯦꯕ꯫ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯎ ꯊꯥꯁꯤ, ꯎꯃꯪ ꯀꯟꯁꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕꯁꯦ꯫ ꯆꯤꯐ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔ ꯁꯤꯏꯑꯣ ꯃꯅꯤꯄꯨꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯍꯧꯈꯤꯕ ꯃꯦ 30ꯗꯒꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯆꯪꯗꯨꯅ ꯆꯠꯊꯈꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯒꯤ ꯗ꯭ꯔꯥꯐꯠ ꯄꯕ꯭ꯂꯤꯀꯦꯁꯟ ꯍꯧꯈꯤꯕ ꯖꯨꯂꯥꯏ 5ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯐꯣꯡꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ ꯑꯁꯤ 2,09,719ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯚꯣꯇꯔ ꯃꯁꯤꯡ 1,08,793ꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯚꯣꯇꯔ ꯃꯁꯤꯡꯅ 1,08,1nipaꯟ ꯖꯦꯟꯗꯔꯒꯤ ꯃꯁꯤꯡꯅ 19ꯅꯤ꯫ ꯍꯟꯗꯛ ꯐꯣꯡꯂꯤꯕ ꯗ꯭ꯔꯥꯐꯠ ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯂꯦꯛꯇꯔꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕ AROꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯚꯣꯇꯔ ꯃꯤꯡ ꯌꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯣꯏꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯝꯗꯕ ꯑꯃꯗꯤ ꯑꯁꯣꯏꯕ ꯌꯥꯎꯔꯝꯂꯕꯗꯤ ꯆꯨꯝꯊꯣꯛꯅꯕ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯥꯔꯒꯤ ꯊꯧ ꯄꯨꯔꯤꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯌꯨꯅꯥꯝ ꯔꯣꯕꯤꯇꯥꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ, Thoubal District की ड्राफ्ट पब्लिकेशन 5 जुलाई 2026 ता SIR की ड्राफ्ट पब्लिकेशन से कोई फोंगजारनी अकोई 2,09,628 इलेक्टर्स लई अकोई की 248 पोलिंग स्टेशन दा अकोई असेंबली कॉन्स्टिट्यूएंसी ना तरुकनी Thoubal दा पुलब 2,09,628 इलेक्टर्स मनुंग दा 1,01,737 ना नुपानी नुपी ना 1,07,873 थर्ड जेंडर ना 18 लोइना लै। इनुमरेशन फॉर्म से लोइनामक 100% डिस्ट्रीब्यूट तौजै अदुगा 96.68% ना डिजिटाइज तौई 2,02,671 अदुगा कोई 6,957 दी अकोई कलेक्ट तौबो ngамद्रे। कलेक्ट तौबो ngамद्रिबा मरमसिदी लैखिद्रबा मीसिंग 3,305 थीबा खंगद्रबा सिंगना चामबीगा 53 पूरा परमानेंटली शिफ्टेड आइदि अकोई थौबाल डिस्ट्रिक्ट के होंगदोखरबा अदुगा कॉन्स्टिट्यूएंसी दुदे होंगदोखिबना 2,2,902 ऑलरेडी एनरोल है अनिरक हन्ना हंजन डुप्लीकेशन होइना एनरोल तौरंबा सिंग 3,130 अमा थेंगनै अखोइना साइन तौ यादबगुंबा तैथि खंगदबा खोतबा तोप मयाम अमना 72 अदुना टोटल 6,975 फॉर्म दी अखोइ कलेक्ट तौबा ngamjadre।